arang arakta thoina hena ngaujabasinggi oinadi Uranus amasung Neptune hairiba graha anisi makhoi khwaidagi pamjaba graha singni adana hainaba haurakli graha anisigi atmosphere da methane gi chang yamna wangna yawi masing maswan naina sapu kallaba nong thangge nong leina methane gi nong mapaising sidai da yaiba matamda methane si pot yan yaudraba asengba hydrogen amasung carbon oihalagi masigi matungda methane dagi olakpa carbon gi nong mapaising si amuk mafam sigi sapu kallaba pressure amasung kham thengna saraba aying asagi phibam sina maram oiduna carbon atom sing si subsin khiduna graphite amuk olhalakani loina mamaithangda D4 diamond oihalaktuna graha ani sigi masagi chungsinbege sakti gravity gi hakandagi makharomda nongum tahalakani graha ani sida oiriba sigma phibam sima scientist singna left amada chap manana sem saduna changyeng tawba matamda mai pakna diamond gi nong puthokpa ngamkhi makoine MEC instrument matter in extreme conditions haiba khulai ama sizinaduna graha anisigi atmosphere da yawa carbon amasung hydrogen duga chap manaba polystyrene haiba carbon amasung hydrogen atom na saba plastic makhal amada x-ray laser kapsin duna changyeng tawba matamda nanometer amada gidi sangdaba diamond makup sing puthorakpadu makoina thengnakhi Uranus amsung Neptune da diamond gi nong churamba yaayadana lamsam da ngangna duna lakpadu changyeng si pangthoklaba matungdagidi prithvi gi akhang ahi ayambanasu wafam sibu leftana saugannarakli ice giants hain su khangnaraba Uranus amsung Neptune hariba graha anisda natana gas giants hain su khangnaba Saturn amsung Jupiter hariba graha anisisu diamond gi achauba factory amamam soidana oigani yadana malem gi scientist kayana nakal lamarom da su phongdoknari